nahak thajabra 2022 da India da rape case lishing kuntra mathoi report toraki masina takpudi minute 13 khudingi nupi amamamdi phatraba miyoi shingi makhutta challi. Crime in India for 2022 kouba report amagi matung ina Kolkata na ahumlak shuba oina thangna India pumbada khwaidagi shape oiba city oiri masigi mathangda Pune amadi Hyderabad na ani ahum subada leiri coincidence oirambadi yai adubu safest oiriba city Kolkata sida thokliba crime sigi manungda tamthi rab rape case kaya amasu yauri masigi manungda ikui kuidina thokriba Arjikar hospital da chahi kuntra mathoi khakta ngairibi trainee doctor amabu rape tawduna hatkhi 2022 da Kolkata khakta da rape case taramathoi lakhi Delhi dana rape case lishing amaga chani ga mari thoktuna khwaidagi safe oidaba city oiri adu oiba taragadi atop city sing haibadi rural area singda karamba phibamda leiramgani haibadu atomna hangjaduna yengbiyu Prithvi ki oina yengakpa matamda akhoigi leibak asi karamba phibamda leiri haibadusu yengminnasi 2023 da Georgetown Institute na piba Women Peace and Security Index ki matungina apunba leibak chamaga humputra tret ki manungda India na chamaga kunnipan suba rank ta leiri masi tasengna yamna ikaipam thoi Prithvi ki khwaidagi yamna nupi singda miyoi minai chathaba leibak tara khangatpa matamda India su yauri Karigidamak India asi nupi shingi oina sathina safe oidaba leibak ama oiribano crime gi statistics na kari hairi amasu karamba thakta nupi shingbu thamlibage haibadusu yengminasi 2018 da National Crime Record Bureau gi report amagi matung ina India da supnatagi minute 15 khudingi rape case amamam report tawraki masina haibadi pung amada rape case mari nongmadana rape case chamagi mayada thokhi adubu number sing asi report torba case khaktamangni report tortana haidoktana thamkiba rape case kaya ama leiramgani haibadu khanduna yengbiu 2012 ki tamthiraba Nirvaya case ki matamda NCRB ne piba report ta India da chahi aduda haibadi 2012 da rape case punna lishing kunmanga report toraklami madugi matung tarakpa chahi singda leptana hengalakpana lishing kuntra gi mathakta leirami amasung 2016 da lishing kuntra mapan rape case report toraktuna ngasi Haubuda khwaidagi yamna rape case thokpa chahi haibdu oiki adubu COVID-19 pandemic ki chahi 2020 asidadi khanghan handakhirami masigi chawrba maramna lockdown gi athingba leiduna yumda mapan thoktana leikiba asinani adubu laibak thibudi khwaidagi latest oiriba 2022 gi report ki matung ina hanagi phibam aduda hanjilaktuna punna rape case lishing kuntra mathoi report torki ngasisu masing noma gi hengalakpa leptri अखोइगे सोसाइटी असी यामना लूरबा तांकक अमदनी लेरिबसी नुपीगी मथक्ता चथाबा क्राइम सिंग असी 86% दी नुपीसिगी खंगना चानबा मीना तौई मसिदा इमुंग मनुंगी सागै नातैगी मी मरुक मपांग युमलोनबा थबक तौमीनबा मीसिंगना अयामबा ओइरी मसि तसेंगना यामना किनिंगाय ओइबा मसक अमनी असीता नतना वर्ल्ड हेल्थ ऑर्गेनाइजेशन ना थिजिलुबा मतमदा पृथ्वीगी ओइने नुपी अहुम खुदिंगे अमममदी सेक्सुअल वायलेंस मायोकनरी यामद्रबदा 38% गी चांगता Nupibu hatlambada chenaba magi male intimate partner na oigali haidunasу report amana phongdokli loina na 70% of accused sing asina hanjina crime sing asi tawi haibagi report su leiri crime asi amurak tawruba matungda makhoi masana lali mara leire haiba khangjaramdi karigi makhoi gi masada regret ama phawba poktribano khudam oina Sanjay Roy Kolkata rape case ki main culprit mahak asi mamangdasu nupi singi mathakta chathaba violence kayada chenabagi case leiri Nirvaya case chenaba rapist amana asumna phongdokli ताली कभी एक हाथ से नहीं बजती दोनों हाथों से बजती है ये चीज़ देखी जाए अगर कोई शरीफ लड़की होती है रात को 9 बजे मतलब नहीं घूमती है लड़के भी उतने उससे ज़्यादा जिम्मेदार है रेप के लिए ये लड़के हैं उससे ज़्यादा mahakna hairibasi rape asi yamna lali adubu masi thokanbasi nupigi lamchat ludaba adunani hairi asum tawduna rapist ki mentality chenba mi singnadi nupida harass tawba asi karishu kaide haina khalli
ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯊꯦꯡꯈꯥꯡ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤꯒꯤ ꯂꯝꯆꯠ ꯐꯤꯖꯦꯠ ꯆꯥꯛꯆꯦꯠꯇ ꯇꯥꯏꯅꯗꯨꯅꯇ ꯂꯩ ꯃꯈꯣꯏ ꯃꯁꯥꯒꯤ ꯃꯦꯟꯇꯦꯂꯤꯇꯤꯗ ꯆꯥꯎꯅ ꯁꯣꯏꯔꯤꯕ ꯑꯗꯨꯗꯤ ꯁꯦꯝꯗꯣꯛꯀꯦ ꯅꯣꯡꯃꯇ ꯈꯟꯖꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯅꯨꯄꯤꯒꯤ ꯐꯤꯖꯦꯠ ꯆꯥꯛꯆꯦꯠ ꯂꯝꯆꯠ ꯁꯥꯆꯠꯇ ꯇꯥꯏꯅꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛ ꯑꯄꯤꯛꯄ ꯑꯉꯥꯡ ꯀꯌꯥ ꯑꯃ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯤ ꯀꯌꯥ ꯑꯃꯗ ꯋꯥꯈꯜ ꯃꯤꯃꯥꯟꯅꯗ꯭ꯔꯕꯁꯤꯡꯗꯁꯨ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯐꯤꯖꯦꯠꯅ ꯂꯝꯆꯠꯅ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯔꯥꯖꯁꯊꯥꯟ ꯒꯨꯖꯔꯥꯠ ꯀꯨꯝꯕꯒꯤ ꯈꯨꯡꯒꯪꯁꯤꯡꯗ ꯅꯨꯄꯤꯁꯤꯡꯅ ꯀꯣꯛꯇꯒꯤ ꯈꯣꯡꯗꯣꯟ ꯐꯥꯎꯕ ꯈꯨꯝꯗꯨꯅ ꯍꯤꯡꯖꯔꯤꯕ ꯃꯈꯣꯏ ꯀꯌꯥ ꯑꯃꯗ ꯊꯣꯛꯂꯤꯕ ꯑꯁꯤ ꯊꯣꯛꯐꯝ ꯊꯣꯛꯂꯤꯕ꯭ꯔꯥ ꯔꯥꯖꯁꯊꯥꯟꯅ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯔꯦꯞ ꯀꯦꯁ ꯋꯥꯡꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤ 2022 ꯈꯛꯇꯗ 5,000 ꯍꯦꯟꯅ ꯔꯦꯞ ꯀꯦꯁ ꯂꯥꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯅ ꯑꯅꯤꯁꯨꯕꯗ ꯂꯩꯔꯤ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯇ ꯑꯄꯨꯟꯕ ꯍꯣꯜ ꯁꯤꯁꯇꯦꯝꯁꯤꯗ ꯁꯣꯏꯔꯛꯄꯗꯒꯤ ꯑꯣꯏꯔꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯤꯒꯤ ꯁꯣꯂꯨꯁꯟꯗꯤ ꯑꯩꯈꯣꯏꯅ ꯑꯄꯨꯟꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯗꯨꯅ ꯍꯣꯠꯅꯔꯕꯇ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯚꯤꯛꯇꯤꯝ ꯕ꯭ꯂꯦꯃꯤꯡ ꯇꯧꯕꯤꯕꯒꯤ ꯃꯍꯨꯠꯇ ꯔꯦꯄꯤꯁ ꯅꯠꯇ꯭ꯔꯒ ꯄꯔꯄꯤꯇ꯭ꯔꯦꯇꯔꯁꯤꯡꯁꯤꯒꯤ ꯂꯝꯆꯠ ꯁꯥꯖꯠꯇ ꯋꯥꯈꯜꯂꯣꯟꯗ ꯃꯦꯟꯇꯦꯂꯤꯇꯤꯗ ꯁꯣꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗ ꯀꯣꯏꯁꯟ ꯇꯧꯕ ꯐꯠꯇ꯭ꯔꯕ ꯆꯨꯝꯗꯕ ꯁꯣꯁꯥꯏꯇꯦꯜ ꯑꯦꯇꯤꯆꯨꯠ ꯍꯣꯡꯗꯣꯛꯄ ꯈꯨꯗꯝ ꯑꯣꯏꯅ ꯃꯆꯥꯗꯒꯤ ꯍꯧꯔꯒ ꯔꯦꯞ ꯀꯜꯆꯔ ꯑꯁꯤ ꯑꯩꯈꯣꯏꯅ ꯅꯣꯔꯃꯦꯂꯥꯏꯖ ꯄꯣꯄꯨꯂꯔꯥꯏꯖ ꯇꯧꯍꯟꯗꯕ ꯅꯣꯡꯃꯒꯤ ꯗꯦꯂꯤ ꯂꯥꯏꯐꯇ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯅꯨꯄꯤꯁꯤꯡꯗ ꯏꯟꯁꯜ ꯇꯧꯕ ꯇꯥꯕꯗ ꯐꯖꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯕꯤꯗꯕ ꯚꯔꯕꯦꯜ ꯑꯦꯕ꯭ꯌꯨꯁꯅꯆꯤꯡꯕꯁꯤꯡ ꯇꯣꯛꯄꯤꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯄꯤꯛꯄ ꯃꯆꯥꯅꯤ ꯈꯜꯂꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯁꯤꯅ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯄꯗ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯉꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯇ ꯃꯔꯨ ꯄꯨꯛꯅ ꯇꯥꯈ꯭ꯔꯕ ꯆꯠꯅꯕꯤ ꯊꯧꯑꯣꯡ ꯏꯔꯥꯏ ꯂꯥꯏꯅ ꯁꯦꯝꯗꯣꯛꯄ ꯆꯨꯝꯊꯣꯛꯄ ꯉꯝꯗꯦ ꯑꯩ ꯏꯁꯥꯗꯒꯤ ꯍꯧꯔꯒ ꯑꯄꯤꯛꯄ ꯃꯆꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯁꯦꯝꯗꯣꯛꯂꯕꯗ ꯑꯍꯣꯡꯕ ꯑꯆꯧꯕ ꯑꯃ ꯄꯨꯔꯛꯄ ꯉꯝꯒꯅꯤ